Class 12 की physics की question lek oihanbada chennaba school की oza phare COHSEM na louba class 12 की physics question lek oihanbada chennaba Paradise English School Thoubal की physics की oza oibaga loinana school adugi vice principal su oiriba amadi exam center की AOC su oiriba Maibam Ibomcha की machanupa Maibam Sunil Singh chahi kuntra humdoi Nepra Company Makha Leikai Thoubal District की mioi asi Cyber Crime Police Station na phagatpa ngamkhre hairi Hiramsigi matangda Cyber Crime SP Ningombam John na wapham khara phongdorakli 2025 physics की पेपर थोकनी को physics की पेपर से WhatsApp social media की लिक होइरे ना कोई का बोरोप COHSEM की controller of examination ना complain ना लाख पर ये कोई पाउखंगे हैक लाख होगा कोई case अमर register तौरे अदुगी OC अमदी आई SI आई OSIना अदुगी matangda kan नतीजता होई छात्र सिंह खलगा कोइना केसेस खितंग स्पेशल emphasis भी हंदक COHSEM की थोखिबा थोखिबा अमदी हंदकी COHSEM की जो कोइना स्पेशल emphasis की खितंग की नतीजा लो तुंग हौजबुकी ओइनादी Maibam Sunil Kumar physics की ओजा Paradise English School Thoubal da oiba VP nimana school asigi amadi exam center asigi OC oina ju leibani ko hairiba nupa je hujuki oina di ma phare amadi ma machin hamba amadi atop chennaba sing koina jinga ba khara leiri adugi do kokhatri notice tha gare saman da gare ngasi 11 की exam ju leibani na moi 11 की da moi test to ko to kha yaw da ki kitang thangari adu moi laga moi su makha tana investigation tokthagini aduna investigation je hawbada ngai akoi makha taba kana kana involve to poli haibadu jo kan nathi chali ki ki oina di aduga yamaga COHSEM yamaga aduna aina mayamda appeal tawningbadi chhatra gi punsi gi yengaga akoina oza sing exam no yawriba oza sing adagi OC AOC amadi SO mayamna छात्र की पुंसी की खल्लगांदा खरा चेक्शन तौरगा मतुंग तारक्पा एग्जाम दा सगुंबा क्वेश्चन की प्रॉब्लम थोक्तनब कन होनसे ना अपील तौने